Sairakshida Tripura halaklaba matung Manipur College ta hangba quarantine center da lairakhiba nupi amasum nupa amagasu singnaba laibadigi rims ke isolation ward ta Thamkhre Miyoi ani asi hayeng sample lawduna test toroba yai hairi atopa maroiba paw manamu unninkhai Manipur digi army officer ama sirei Maram Naga community ki ihan hanba army officer ngarang North Sikkim da unninkhai sirei laikhidraba sigi mamingna Lieutenant Colonel Robert Kuba apokpa tuiba agent liu Kawi ngarang North Sikkim da patrolling loina na un sengdokpagi thabak satharinge da un ningkhairakpadagi laikhidabane laikhidraba asi yauna army officer ahum amasum sipai taraga nipana North Sikkim gi lungna larjanda un sengdokningai da ningkhairakpadagi Lieutenant Colonel Robert yauna makhoi ani laikhidabane hairi aduga anauba paw hek lakpaga mayamda update piba ngamnaba honazarake adu yarimkhe mayamna comment pibirakpa matamda communal oiba aduga irang sakatpa yaba comment pibidanaba Manipur top channel gi maikeli gi haizari share gam video samtang solution again. Thank you.